ꯏꯇꯥꯎ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯆꯥꯛ ꯆꯥꯔꯍꯜꯂꯣ ꯆꯥꯛ ꯆꯥ ꯃꯃꯥꯡꯗꯅꯦ ꯆꯥ ꯒꯤꯂꯥꯁ ꯑꯃꯃꯝꯇꯪ ꯊꯛꯃꯤꯟꯅꯈꯤꯁꯦꯕ ꯑꯁ ꯌꯥꯔꯦꯗ ꯏꯇꯥꯎ ꯆꯥꯛꯀ ꯂꯣꯜꯍꯜꯂꯨꯔꯅꯨ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯋꯥꯅꯕꯅꯦꯃꯦ ꯍꯦꯔꯥ ꯅꯨꯄꯤ ꯂꯨꯅ ꯇꯧꯋꯦ ꯑꯗꯨꯅꯁꯨ ꯑꯗꯨꯒꯨꯝꯕ ꯅꯥꯎ ꯆꯥꯎꯒꯗꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯩꯗꯤ ꯌꯥꯗꯦꯅꯦ ꯆꯥ ꯂꯣꯟꯕꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ ꯑꯗꯨꯐꯥꯎ ꯋꯥꯏ ꯍꯥꯏꯕ ꯅꯨꯄꯤꯗꯨꯗꯅꯦ ꯏꯇꯥꯎ ꯑꯩꯉꯣꯟꯗꯗꯤꯅꯦ ꯆꯩ ꯆꯥꯒꯦꯗꯅꯤ ꯍꯣꯏ ꯇꯥꯕ꯭ꯔꯣ ꯍꯩ ꯇꯥꯕ꯭ꯔꯣ ꯍꯥꯏꯕꯅꯤꯅꯦ ꯆꯥ ꯒꯤꯂꯥꯁ ꯑꯅꯤ ꯈꯛꯇꯪ ꯂꯣꯜꯂꯣ ꯍꯥꯏꯕ ꯑꯁ ꯏꯇꯥꯎ ꯅꯣꯏ ꯁꯥꯏꯗꯣ ꯌꯨꯝꯗ ꯂꯩꯇꯕ ꯃꯥꯜꯂꯤꯗ ꯍꯦꯔꯥ ꯀꯩꯗꯧꯕꯩ ꯂꯩꯔꯣꯏꯗꯅꯣ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯨꯄꯤ ꯑꯉꯥꯡꯅ ꯄꯪꯆꯠ ꯆꯠꯄꯗꯣ ꯑꯩꯗꯤ ꯌꯥꯕ ꯅꯠꯇꯦꯅꯦ ꯍꯣꯏ ꯇꯥꯔꯤꯕ꯭ꯔꯣ ꯃꯁꯤ ꯃꯅꯥ ꯌꯥꯝ ꯀꯟꯈ꯭ꯔꯦꯗ ꯃꯁꯤ ꯃꯅꯥꯁꯦ ꯁꯤꯡꯅꯕ ꯑꯝꯇ ꯊꯥꯖꯤꯟꯒꯦꯗ ꯀꯩꯅꯣꯅꯦ ꯏꯇꯥꯎ ꯏꯇꯥꯎ ꯅꯪꯕꯣ ꯑꯝꯇ ꯇꯞꯊꯈꯣꯃꯤ ꯅꯪꯕꯣ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯊꯕꯛ ꯆꯠꯊꯣꯛꯑꯝꯒꯅꯤꯅ ꯑꯁ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯏꯇꯥꯎ ꯅꯪꯕꯣ ꯑꯁ ꯍꯦꯔꯥ ꯏꯇꯥꯎ ꯅꯨꯄꯤ ꯑꯉꯥꯡꯅꯅꯦ ꯇꯧꯕ ꯌꯥꯏꯅ ꯄꯪꯇꯧ ꯇꯧꯕꯗꯣ ꯑꯩꯗꯤ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯥ ꯍꯜꯂꯛꯈꯤꯁꯤꯅꯣꯕ ꯑꯩꯗꯤ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯁꯤ ꯇꯧꯏ ꯈꯪꯅꯦꯕ ꯏꯇꯥꯎ ꯅꯪꯕꯨ ꯉꯥꯏꯈꯣꯃꯤ ꯏꯇꯥꯎ ꯃꯁꯤ ꯑꯣꯟꯊꯣꯛꯅ ꯌꯨꯡꯈ꯭ꯔꯦ ꯈꯪꯅꯦꯕ ꯃꯥ ꯈꯪꯅꯦꯕ ꯁꯤꯃ ꯈꯪꯅꯦꯕ ꯁꯤꯃ ꯈꯪꯅꯦꯕ ꯃꯥ ꯂꯥꯛꯈꯤꯁꯤꯅꯣꯕ ꯃꯥ ꯑꯁ ꯀꯔꯤꯅꯣ ꯃꯤ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯉꯥꯏꯈꯣꯃꯤ ꯏꯇꯥꯎ ꯅꯪꯕꯣ ꯑꯁ ꯀꯩꯅꯣ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯑꯁ ꯏꯇꯥꯎ ꯉꯁꯤꯗꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯋꯥꯁꯦ ꯇꯨꯝꯗ꯭ꯔꯤꯐꯥꯎꯅꯦ ꯐꯨꯗꯣꯏꯕ ꯍꯩꯃꯥ ꯅꯠꯇꯦ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ ꯂꯥꯛꯈꯤꯁꯤꯅꯣꯕ ꯑꯩ ꯂꯥꯛꯑꯒ ꯀꯥꯏꯍꯦ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯔꯒ ꯑꯃꯨꯛ ꯈꯠꯅꯔꯤꯁꯤꯅ ꯍꯦ ꯅꯪꯂꯣ ꯏꯇꯥꯎ ꯈꯔ ꯐꯥꯊꯧꯀꯣ ꯏꯇꯥꯎ ꯈꯔ ꯐꯥꯊꯧꯀꯣ ꯏꯇꯥꯎ ꯀꯔꯤ ꯇꯧꯅꯔꯤꯅꯣꯕ ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦꯕ ꯍꯥ ꯆꯪꯉꯣ ꯏꯃꯨꯡ ꯆꯪꯉꯣꯗꯤ ꯆꯪꯉꯣ ꯏꯇꯥꯎ ꯃꯁꯤ ꯁꯤꯟꯅꯕ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ ꯏꯇꯥꯎ ꯃꯁꯤ ꯁꯤꯟꯅꯕ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ ꯏꯇꯥꯎ ꯍꯦ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯅꯠꯇꯦ ꯅꯪꯅ ꯑꯩꯕꯨ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯆꯩ ꯑꯃꯒ ꯄꯥꯏꯔꯗꯅ ꯀꯣꯏꯆꯤꯡꯒ ꯆꯤꯡꯉꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯍꯩꯁ ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯦ ꯃꯁꯤ ꯑꯩ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕ ꯌꯥꯗꯦ ꯍꯦ ꯃꯔꯨꯞꯀꯤ ꯁꯦꯟ ꯍꯨꯜꯂꯨꯕ ꯈꯪꯉꯦꯗꯅ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ ꯑꯗꯨꯗꯤ ꯀꯅꯥꯅ ꯈꯪꯖꯩ ꯅꯪꯅ ꯃꯔꯨꯞꯀꯤ ꯁꯦꯟ ꯊꯤꯟꯕ ꯆꯠꯂꯨꯏꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯅꯪ ꯂꯩꯔꯝꯗꯕꯗꯣ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯣ ꯀꯞꯄꯤꯁꯤꯕꯨ ꯑꯩꯈꯣꯏ ꯇꯧ ꯃꯈꯣꯟ ꯅꯠꯇ꯭ꯔꯅꯦ ꯑꯩꯅꯗꯤ ꯆꯥ ꯂꯣꯜꯂꯣꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯅꯪꯅ ꯂꯩꯔꯝꯗꯕ ꯑꯩꯅꯒ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯆꯠꯈ꯭ꯔꯕꯣꯏ ꯅꯤꯡꯗꯅ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯣ ꯑꯩ ꯀꯌꯥꯝ ꯄꯥꯈꯠꯂꯤ ꯈꯣꯏꯇꯥꯎꯁꯤ ꯅꯨꯄꯤꯗ ꯈꯨꯄꯨ ꯊꯤꯅ ꯐꯨꯏꯍꯦ ꯊꯃꯣꯏꯁꯦ ꯇꯅꯤꯛꯇ ꯅꯤꯛꯏꯃꯤꯅꯤ ꯏꯇꯥꯎ ꯍꯥ ꯏꯇꯥꯎꯁꯦ ꯑꯩ ꯑꯝꯇ ꯊꯥꯗꯣꯛꯏꯒꯦ ꯅꯪ ꯑꯩꯕꯨꯅꯦ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ ꯍꯥꯏꯁꯤꯅꯤꯀꯣ ꯑꯝꯇ ꯊꯥꯗꯣꯛꯏꯒꯦꯀꯣ ꯑꯩ ꯊꯨꯅ ꯆꯠꯀꯅꯤ ꯏꯇꯥꯎ ꯀꯃꯥꯏ ꯇꯧꯔꯦ ꯏꯇꯥꯎ ꯍꯦ ꯏꯇꯥꯎ ꯑꯩꯅ ꯐꯨꯕꯗꯒꯤ ꯌꯨꯝ ꯌꯥꯏꯗꯅꯦ ꯋꯥꯟꯊꯔꯒ ꯂꯩꯍꯧꯔꯦ ꯏꯇꯥꯎ ꯑꯩꯅ ꯇꯥꯕꯗꯗꯤ ꯀꯞꯄꯗꯨꯕꯨ ꯏꯇꯥꯎ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯃꯥꯜꯂꯤꯗ ꯏꯇꯥꯎ ꯑꯩꯗꯤꯅꯦ ꯅꯨꯄꯤ ꯐꯨꯕꯁꯦ ꯀꯞꯄ ꯐꯨꯔꯤ ꯏꯃꯥ ꯏꯄꯦꯝꯃ ꯐꯔꯦ ꯏꯇꯥꯎ ꯆꯥꯛꯇꯣ ꯀꯣꯟꯅ ꯆꯥꯔꯁꯤ ꯑꯩꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯄꯨꯈꯠꯂꯨꯈꯤꯒꯦ ꯏꯇꯥꯎ
ꯅꯪ ꯉꯁꯤꯗꯤꯅꯦ ꯆꯠꯂꯣꯀꯣ ꯑꯩ ꯅꯨꯄꯤ ꯀꯧꯕꯅꯤꯅꯅꯦ ꯑꯩꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯄꯨꯈꯠꯂꯨꯈꯤꯒꯦꯕ ꯏꯇꯥꯎ ꯅꯪ ꯆꯠꯂꯣꯕ 이씨 이마이 뱀아 쇼팝니다 누피 아이래 ꯏꯇꯥꯎ ꯅꯪꯒꯤ ꯅꯨꯄꯤ ꯈꯨꯄꯨꯗꯣ ꯅꯨꯄꯤ ꯌꯥꯝ ꯁꯤꯅꯤꯀꯣ ꯏꯇꯥꯎ